Sininausing Puran Tava Metina, Taram no Sheri, Koi Wapam to Pi Wapam se Sininausing Yanarashi, Aduga background se, Pazapazaba, Kogi, Kari Hagani, Atainato, Widow, the Mina ID to Bungam de, the second Hyderabad, Adugi facility to Huzipog lately, oil later Kanda Hapagoloide. Soon they point the Cognancy, Naranshi, I'm interesting way by Sininausing Tazapa almost in Tabirongani. Madam Dika, you have the Indiaga Sainaga border, Matang the lady issue, Sininausing Kuideko. Sigi matang di yanaba ama sign tawnagra agreement ma dumaina purakre sini noxing geopolitics ta su khoi geopolitics ta khoi ge marup leiti asengba yegnaba leiti magi khoi kana nabagi damakta adugi interest thabak tawna bangak tani geopolitics sairisi aduni sini noxing mamang da su masi panjagi bini China gi India ga khoi ge India gi foreign minister ga China gi foreign minister ga mamang da khoi ge wari sanagi ba dumaina leire na mamang gi video da su sini noxing gauja Hapsegibni, Adu Assemble on Grey. Masina Maram Wega Canada Amsung, Five Eyes Partner, Higher Alliance Squad, the Sena Moidi Mayakum. Indiana Pami, Quiggy India, the Gi, Maquina Pamish, Carino have the India, Russia, the Gi, Latolapa, West Kilebaxing the Pamish. Go, Bricks the Gi, Tonba. Asina Singboka Sineba. Adubo, Narang Tonagi Vasina, makes a tire. Ngarang India ga sena ga sign tawnogi ba sina talib sina karino have da kuigi Indiana BRICS se yam so miyeng ama Indiana thamla is haibisi aduga BRICS se hen expand tawri I haibisi su ngarang gi sina mek seng ba khudam oikhre masigi India saina yanaba purakpa asida phongna Russia yaudra kasu manungda di miyam ni hen khangnar bo wafamni Russia gi asoba khud ama yawi haibisi India amsung saina na border din sign tawnakhre 2020 dagi border da khanarambasing maru oina Ladakh region da satharambadu lotion khare isini nausing ne susum yengbiu BRICS summit ki hek mamang dani India ga China ga khogi tawnariba science handaki masde India amasung China na border gi matang da sign tawnaduna yanaba purakpa haibse Canada amasung Five Eyes Alliance lebak sing ko mamang de supan jagare kari lebak sing haiba ma ya de haiba pakum ama Pibagumani. Asina India, China, Russia se, Hena Mari Selakpa, BRICS se, Mapangan Kanba, Neto Galamba, Pabangamba ama, Wainu Uragli. Masi West Levaki di, Akiba mo Iragli. Masan Suer Patabani. India, China, Amasung Russia Pulablemina Gragadi, Kariwigani. Anisubalanzao gi matung kolwar gi matamda koyiko. So Baleba Kayama Pulaga Leba Atay Masasing Sinam Sanaba Masung Russia Tugaina Basem Giba Wigi Neto. Adumaina Handakse, BRICS Tamu Uba Pangdoriba. Masinatali India Masung China Mang Rom the Sanction Bapa Mi Haibasi. Isininausing West Gilevana, India says season Russia the Gi Laptopa. China da Apan Bam Ohenba. India say Amuk Tiamba, Amuk Kihenba, Aduni Hanta Canada Ikan Kangodra, the Roglibs. Five Eyes Alliance, Five Eyes Partners Singna, Akwigi India the Piragiba pressures. Adubu India, Sainagi, Hantaki Kongtang, Asidadi, India the pressure Piba ya de Haiba Madisoid na Kanglamaga never moin. Masigi Yanabagi signed Taunabagi Matangase, Indiagi Foreign Secretary Bikram Misrina, the man of Pongora Kibani, Hojiki newspaper Karikari, the Luina Yaya Yauri, the Nakushinoshi. Maroina Sigi Matang se Satra Skuntam Libasing. Higher secondary college tamiba sing ne yamuna tasi 2020 gi matung China ne Eastern Ladakh ta yamna khoi gi asawe aggressive oiba mawong da khoi thabak ya tawrkiba ko India gi maikei da henjan na bo khona rakhiba Galwan Valley Demchok adigi Hot Spring Demsang Plain da khoi gi khana ba China ba kya ma thokiba sina maram oiraga 2020 gi matung dagi mamang de India ga China ga phaminaraga wari sanabada Atay de yanaba puraklaga dipsang amsung demsokta akoi problem khara laiki adusu matamgi matungina yanaba puraki adugi matung amuk China gi army na patrolling point 10 11 12 a amasung 13 da sangsilaklaga Indian army sing da block tawba thingba khanaba horaki isini nausing hapta kharagi mamangda India amasung China gi diplomatic amasung military negotiator Kaya ama paminaraga round kaya wari sanaki. Asidagi yanaba purakre. Actual line of control da thogdoksing yanadaba akwigi mamangay da thokiba khana chainaramba sing adu loina akwigi lotion gareba. Ahan bani India ga China ga border gi matang da akwigi yanaba purakpa haibisi.
wari sanaduna lotion base masi tamna tamna khoi ge makha thar kadoba male atagi mafam sing dasu maram di sininaw sing aikoina India China gi ariba history naina bada yamna thina warung ba sauna ba leiti sumna gi border issue sing asigi matang natna 1962 da Sino India land adusu border dispute ki matang dagi hawrkhibani Aksai Sin Arunachal border gi khoi gi matang dagi aduna China India gi border issue sibu lo shelabadi sinero sing loide haibe yare India ga China gi matang lainaram ba khoi gi sauna ba sing mari fagala kada bagi mami adumaina ui Japan ga China ga na ga khoi gi mari phatri ba sigi matang di sininaw sing ene su khangbiram lagani ko history dagi aina mamang di am toy toy na lijagi bani pak mari pharoi akhoi gi mamang de miot minai kaya ama sathaki hanba Sino Japanese war ani suba Sino Japanese war ko ani subalan zawgi matam da mayama masing khang dagi tura tungi hat khrabani aduna mari pak pharoi maram di kaino hebda China na ngasi phawda Japan se waruri be am thina aduna tebe India amsung China gi mari sidi sumnagi border issue khatang da neba border issue sibu clear oiraba line clear mamang du su panjakare 2020 dagi asumaina India ga China ga se khoi gi Aksai Sin actual line of control sida khoi gi yam kana khoi gi ukhana base maina thoga lai hai sahi mari asida India ga China gi leader unade border issue ase roshandri phawbu unabagi kana balaite khanduna China na dhap kaya ma tawri India na madu wa oina logde China zu khangi pangan hai phet manai khanaru ba kana roi hai bisi lan tawna ru bada amana amada mangna gani economy da down chat kani super power country mo oining bagi wakhalon da mamang da sangchali ba manglan singse loina kai gani hai bisi India su China su mun na khange border da China na khoi kaya ma semga sagali India su kaya ma semga sagali army hena khoi gi China gi paishalai base kaya ma semjalai India su paishali sajali Thamjali China gi lanmi high altitude warfare se haiba khara wat leb adubu India gi masi khuloi ba haibedo oiduna lakhi asinani isininaw singna akoi gi video da kari da mayamu ubiramgni China gi lanmi singna Ladakh region da lakpa matam da oxygen mask ka sijina ba kaya amako 2024 gi BRICS summit se ngasi October gi tang kuni thoi dagi hauraga tang kun mari phawba sathagadabani Russia gi Kazan da hairiba mafamsida noma walingai matam sangna khoigi noma walingai dagi ko matam sangna India China border issue lo silapa haibase Putin gi di asoba mai pakpa mani haina baina lawri tangning ba khoigi west leibak singda ekhoisu asinga mi haibase summit asida prime minister Modi ga China gi khoigi president Xi Jinping ga bilateral meeting kaya ama tawgadawri sinawsi asidasu khoigi business ki kari gi border issue ki kari gi matang da mayama ma poraktori sahi mari gi matung dani ko tawduri bisi isini nausing BRICS ki matang ji kitang khangmina se maroina school tamliba higher secondary amsung college tami bi isa singi 2023 dagi BRICS se expand to hore hana laiba manga ni semki base adugi maming do tholakanda ni BRICS hairi base Brazil Russia India China South Africa hausi purna leibak tara sure Saudi Arabia ga khoigi Argentina ga ajubu Argentina de masidagi tolage haiduna Argentina thokre Egypt Iran United Arab Emirates Ethiopia khoigi BRICS ki member niko Saudi Arabia su yok leibni huji leibak kayam su yok duri noina khoi ready the line the leib jan huji yawning leibak kayam su leidi koi sinok sing samna khoigi kharap panjarake isam samna North Korea Pakistan Turkey Thailand Turkey se NATO gi member amasuni Turkey haina pagnu ko isini noksing Turkey natraga Turkey ye haina pabiu ai hanjan hanjan su haibini isini akoi gi iskun tamliba keno tamliba isai noksing da Russia gi official singna phongdor pa laigre adumaina khoi gi Turkey su BRICS ki akoi gi member mu oige an haituna adumaina se thajala page adu masi oigadro oiroidra haibu di khangde adubu kona ai makhada panjarake leiba kayam ju huji yauna bagi ready da huji leinari ba ngasi hayeng haksi sida di khangani tang kun mari bong manungda karam karam ba no leiba yokslai haibu maram di 2024 asida BRICS ki member se kun suan ki dawre leiba ni phuga tarena BRICS da join tawning bagi phongdor pa laikre 2024 asida leiba tarama thoi nauna sininausing khanga dawre asidagi hen basu yari
हतकी इसिनेनोक्सिंग ब्रिक्स की समिट असिदा डी-डॉलराइजेशन की मतंग यावरी मसी करीनो अमुतंग यिंगमिनसी अखोइगे पोट लैथोक लैसन तौबदा लोकल करेंसी सिजनब डॉलर सिजनबगी मुहुत ब्रिक्स लेबाकसिंग की मरक्ता इंटरनेशनल पेमेंट प्लेटफॉर्म अमा सेंब वेस्ट की लेबाक सिंगना सैंक्शन थमलगसु अखोइगे मदुगी सैथेंग फंगदनब इसिनेनोक्सिंग की ओइबा मोसु फोंदोक पिरमु इंडिया का चाइना का हंतक बॉर्डर की मतंग तौनरीबा साइन अमसुंग ब्रिक्स नेशन एक्सपांड तौरपसिंग कया असिना वेस्ट लेबाकता असौबा सैथेंग अमा पीगदरा और पीरोइदरा हाइबदु कमेंट सेक्शन दा नैनमिनसि चाइना ना सुखंगे इंडिया का बॉर्डर इशू लैबा असिना मरम ओइरगा इंडिया का यूएसए का पुलगा चाइना बु इंडियन ओशन दा ब्लॉक तौरपा याय हाइबसि ब्लॉक तौरागदी मखोगी चाथोक चसन मखोगी ट्रेड एंड कमर्स बिजनेस के कईदा अपन मम ओइरगदौरिबने अखोई सोमदा थोकलिबि इरांगदा मपाल लैबाकी खुद यावी हाइदुना तौनरिबा असिदसु चाइना से इंडियन ओशन अमसुंग साउथ ईस्ट एशिया दा ब्लॉक तौनबगी होनबदा अदुंबे इरांग अदो अदुगी सरुक अमगा मरी लैनरिबा अखोई सोमदा थोकलिबि सुजुजी लोसिलकपो ओइना इनाव अमना कमेंड इजराइल ईरान दा खुद हंद्रिसे करिगिनो हाइबदो अदुगी पाकुम मसा अमदंग थंबिरौगे इसिनिनाउसिंगिसु ओइबा मोड फोंदोपिरो करिगिदमक्ता अखोइगी इरान इजराइल दा मिसाइल बैलिस्टिक मिसाइल चामगा मरफु अटैक तौखरबा मतुंगदा लांदाखरबा मतुंगदा इजराइल ngasibabu khut hanba ngamdrise karigino adongi oiba mosu phongdorok piramu aigi oiba mona karigino habida khoigi China amasung Russia gi phong haidokpa yaba pot natte mayam ama Israel khoigi Iran da khinjalaga laigrabane S-300 missile khoigi defense system di isini nauksina tabirangone madudi henbe S-400 500 su piramo haba kari tambangamde China gi su laser khoigi kapkhala kanda drone kari kari thugaina ba पीगरे हाइबा अखोइगी पाव मदुम लीक ओइरे इदुनी करिना हाइदु खुलाइदु फरबनिना इजराइल अमु हलकनी इरान अमु हेंजना तोक्सनगनी चमानद्रो असियारगा पुरान थाबा मैथैना काइननबा याथंग निजरी कंगलैपा इमाना याइफरे याइफमिनरसी